MSTV मियेंग ताबीरिबसिंगबु नमाइथेम काजलना खुरुमजरी हौजिक नुंथुलगी ओबा पाउ पिजरी हौखिबा ममांग चाहिगी जुन 13 दा मियोय मापन लेखिदबा अदुगा 10 हेंबना असोपा नंखिबा खामेलोके थौदोक हाइना खंगनखरबा मतुंग था खरा इंग तपक हजिलक्तुना हानागी पुंसिदा लैरुरबा मतुंग ngasi कुकी मिलिटेंट सिंगा खामेलोकतगी चंगसिलगा लैबा चिंगसांग सिंगदा अकनबा मावंगदा खुथोकनखरे थौदोक अदु इम्फाल ईस्ट अमदि कांपोपी डिस्ट्रिक्ट के लोनबा खुंडाकपम केंद्रगी मफम अमा ओरिबा खामेलोकी परिंगदा लैरिबा रामचंद्र चिंदोल परिंग अमदि सदंग लोकचावगी चिंगसांगदा ngasi अयुक अंगनबा पुंग मंगा मखाइरम ताबा अद्वाइदगी कुकी मिलिटेंट सिंगना अटैक चथरकपदा विलेज वॉलंटियर अहुम सोकले सोकलबा सिंग अदु माइ खोंग अमदि नंगंदा पानबनी हारि पुंग अनि हेना अकनबा मावंगदा खुथोकनखिबा अदुदा कुकी मिलिटेंट सिंगी माइकेदगिसु असोक अपना नंबर याय हाइना थाजनरी Security की अकनबा सेक्शन थौरांगा लोइना कक्सिंग डिस्ट्रिक्ट डिस्ट्रिक्ट एडमिनिस्ट्रेशन कक्सिंग नसिंदुना लेबाक असगी हुमद्रा मंगारक सुबा रिपब्लिक डे की थौरम ngarang कक्सिंग डिस्ट्रिक्ट ऑफिस कॉम्प्लेक्स ता पांगथोकी डिस्ट्रिक्ट असगी डिप्यूटी कमिश्नर सोमोज सलामना नेशनल एंथेम गा लोइना जाति असगी मचु अहुम की फिराल पाइहंदुना पांगथोकीबा थौरम अदुदा कक्सिंग पुलिस स्टेशन की एसडीपीओ ए प्रेमजीत एमपीएस ना पैरेड कमांडर ओइदुना मणिपुर पुलिस बीडीएफ अमदि ट्रैफिक के कंटिजेंट अहुम ना चकिबा मास पास के सैल्यूट डिप्यूटी कमिश्नर ना ओके पालन थौरम असगी लोसिलकपदा डिप्यूटी कमिश्नर ना सरो याकिबा मास पास कंटिजेंट अहुम याउना डिस्ट्रिक्ट एडमिनिस्ट्रेशन असगी मखादा लेबा लेंगा की तोंगान तोंगान बा लोसंग सिंग अमदि कक्सिंग डिस्ट्रिक्ट के मनुंग दा लेबा लनाय लोसंग सिंग की मसागी मथौ मसक खंगबा मियोय सिंग दा एप्रिसिएशन सर्टिफिकेट सिंग पिदुना इकाय खुमनाबा उतखी थौरम अदुदा डिस्ट्रिक्ट एससी एसपी टीएस विक्रमजीत एडीएम बीएसएफ की ऑफिसर सिंग अते सिविल अमदि यूनिफॉर्म के मकोक थोंबा ऑफिसर कयाना सरो याकी Security की अकनबा सेक्शन थौरांगा लोइना थौबाल डिस्ट्रिक्ट एडमिनिस्ट्रेशन थौबाल नसिंदुना लेबाक असगी हुमुद्रा मंगारक सुबा रिपब्लिक डे सेलिब्रेशन थौबाल की मिनी सेक्रेटरी कॉम्प्लेक्स ता पांगथोकी पालन थौरम अदुदा डिस्ट्रिक्ट असगी डिप्यूटी कमिश्नर अहंथेम सोबासना नेशनल एंथेम गा लोइना जाति असगी मचु अहुम की फिराल अतियादा पाहनकी मसगी तुंगदा मणिपुर पुलिस डिपार्टमेंट आईपीएस प्रोबेशनरी ऑफिसर ओइना थौपुरीबा प्रभाकर पांडेना पैरेड कमांडर ओइना लुचिंगबा निंगथिजरबा मास कंटिजेंट सिंगी सलामी डिप्यूटी कमिश्नर ना ओके पालन थौरम के लोसलकपदा डिप्यूटी कमिश्नर ना रिपब्लिक डे थौरम अदुगी मकोक मथंग ताखरबा मास पास कंटिजेंट सिंग कल्चरल ट्रूप्स अमसुंग डिस्ट्रिक्ट असगी खंगलबा मथौ मसक खंगबा कर्मचारी सिंगदा मना अमदि एप्रिसिएशन सर्टिफिकेट पिदुना इकाय खुमनाबा उतखी रिपब्लिक डे थौरम अदुदा डिस्ट्रिक्ट असगी सीनियर एसपी राकेश बालवान एडीएम थौबाल अतै सिविल अमदि यूनिफॉर्म की मकोक थोंबा ऑफिसर कयाना सरो याकी लालहौलुप सिंगी अथिंगबा मरकता हुमद्रा मंगारक सुबा रिपब्लिक डे की पालन थौरम बिष्णुपुर डिस्ट्रिक्ट के ओइनासु डिस्ट्रिक्ट एडमिनिस्ट्रेशन बिष्णुपुर नसिंदुना बिष्णुपुर मिनी सेक्रेटरी कॉम्प्लेक्स ता ngarang पांगथोखरे थौरम अदुदा बिष्णुपुर डिस्ट्रिक्ट के डिप्यूटी कमिश्नर लवरेंबम विक्रम एसपी बिष्णुपुर के मेगा चंद्र एडीएम बिष्णुपुर हैस बॉबी शर्मा एडिशनल एसपी ऑपरेशन लमाबम अमरजीत एडिशनल एसपी लॉ एंड ऑर्डर सत्यम तखलंबम एसडीओ बीडीओ अमदि डीएलओ सिंग कयाना अथोइबा मिथुंग नेसन ओइना सरू याके थौरम दुदा डिस्ट्रिक्ट पुलिस बिष्णुपुर बीडीएफ बिष्णुपुर की तोंगानबा कंटिजेंट ट्रूप तरुक आईपीएस अभिनापना पैरेड कमांडर ओइना सरू यादुना पीबा सलामी सैल्यूट डीसीएल विक्रमना ओके लोइना नेशनल एंथेम सक्तुना जाति की मचु अहुम की फिरासु चीफ गेस्ट ओइखिबा डीसीएल विक्रमना पाइहनखी तुंगदा डिस्ट्रिक्ट असगे तोंगानबा लोसन कयादा मथौ निंथिना तौरिबा मियोयसिंग अमदि सरू याखिबा कंटिजेंट सिंगी मियोयसिंगदा कमेंडेशन सर्टिफिकेट सिंग पिदुना इकाय खुमनाबसु उतखी
Humudra Suba Republic Day celebration India ki tonga mafam singda pangthoknabagum Jiribam district ki oinasu akanba security ki section thawang makhada district administration Jiribam na sinduna Jiribam higher secondary ki playground da Humudra Suba Republic Day ki thawam apungfa na pangthokre ngarang ki thawam aduda Jiribam ki deputy commissioner Krishna Kumar IS na chief guest oiduna jati ki isai saktuna jati ki phira changkhatki ngarang ki thawam asida Jiribam Civil Police 7 IRB 87 Battalion CRPF Manipur Fire Service Asa Worker amadi Jiribam Municipal Council ki punna contingent taruk na saruk yaki Parade Commander oina Jiribam ki SDPO Takhelambam Inaubi Singh MPS na oiki tungda Jiribam da leiriba mathau khangna miyam gi damak thabak tawkiba department singda appreciation certificate khusin nakhibaga loinena miyam da health card all age pension na chingba khangatlaba miyoi singda yenthotuna thawam mapungfana loisinki Amarom da Humudra Suba Republic Day ki thawram Manipur ki miyam na paktakna na yum dukan maira sangi office Kaithal Sting Relief Camp Sing amadi atay miyam tinba mafam kaya da amuba firal thetuna Manipur da hauji thokliba irang astina Manipur ki yelhaumi kayana aduki matik awaba mayoknari amadi India ki puchal sengdaba thawsing adu yaningde haibadu yamna mayek sengna utkre masigi damak protection and preservation committee Manipur PPCM na Manipur ki miyam bu ngamkhai letena thagapa phongdorakli India lengak na 26 January Republic Day pangthokuna malem gi leibak kaya gi mamangda India ngan thoiri haina napal kajaraga India gi state ama oriba Manipur miyam na thawam asi mapungfana saru yakhidabata natana amuba Piral Park sanna thetuna Manipur mamli haibadu malem gi leibak kaya gi mamangda utuna India asi lengak haitaba amadi Manipur gi miyam ningthina loina bidabagi Manipur gi miyam na India bu kham thengna saukhibani haibadu takre Miyam na paktakna na Republic Day yaudaba amadi amuba firal thetuna Manipur mamli haibadu utlibasi Manipur miyam gi tangai fadana tafom thokpa thabak amani lamdam segi miyam na thamapan asida mayoknariba awaba miyam gi asengba wafam amata India lengak na tabidana lakhiba amadi miyam bu ngak senaba tharakliba Central Force singna Manipur thugaina ba hotnariba aduda mateng pangsinbagi thawong kaya chatharibadu yaningdaba phongdokminaba oina PPCM na miyam da Republic Day asida amuba firal thetuna Aikoigi firep khangase haina lauthokibadu miyamna sagotkiba aduna India lengak makeup thokpa oirasano haina PPCM gi cherol amana phongdorokli Manipur da hauze oirakliba fibam asida service singna kari thaudang loba yagadagi haibagi matangda Thawal amasung Kaksing district apunba lesa singi oiba watanaba mifam lakliba January 13 gi ayuk pung 13 da Kaksing da pangthoklagani hairi mifam adu Thawal amasung Kaksing district apunba luki ayaba matung ina district ani asigi lesabi singna sinduna pangthokadabani hairi hiram asigi matangda ngase Thawal district ke wangbal da pangthokpa pawgi mifam amada Sofia Khundongbam kobi lesabi amana phongdorakpada Iramdam Manipur asida thokliba lan asina maram oiraga mai chakli masida iramdam asibu kanbada lamdam asigi ningol sing tumina lesinba yaraktaba matam adu oire maram asina lamdam asigi lekai da khunda leriba lesabi sing punsinduna kari thaudang laugadagi haibadu khananabagi tangai fadaba lei maram asina Thawal amasung Kaksing district ki lesabi sing na punsinaduna lesa singi watana fam asti pangthoknaba warep asi laujabani pangthokadawriba Mifam asida district ani asida leiriba lesabi sing khudingmak na saruk yabiu loina saruk yaba lakpada lesabi sing na naki oiba fizo select na baso Sofia Khundongbam na appeal tarokli lakliba January ki tang kunsa ka bathoida Kaching amusung Thawal district apun bagi leiriba lesabi khudingmak ki oiba watana bagi mifam ma pangthokadawri hari umtham asida yamdam asida leiriba esa ningol khudingmak na amoto ina punsina dona koi kunemak saruk yamina si ai apel phogel masda ba Thawal amasung Kaksing district ani gi Kaching ko ya da lei bala sabi puna malak puna kari tawba ya da ge hoi hauji akhoi thaudang de loina lawinare lawe haiduna jusina ji sabsena benate aduduna sta khoina kai tawba ya de habado phajana tanaraga amtangwa tanabagi thawamasi saruk yabi haina ni singjari akhoi gi makai dagi ado khoina si je sinja dori je Kaching da sinja gani aduga khoina haibi bada takdal gi members ni yabi aguna khoi isiki mifam da sinjabani aduduna Thawal amasung Kaksing district ani da laiba lesabi puna mantala kuna watana bagi thawamasi pangthokne haba
Manipur Hill Areas Acquisition of Chief Right Act 1967 pass taukiba chahi yang khaitare helabasu ngase fawba mapung fana chanadabana tripartite agreement tawriba kuki su militant kuntaruk asigi mathakta kuki village chief sing amadi kuki gi sagai khuding maki militant group semgatuna kuki singna maning makha tamna tawning ba tawduna leire maram asina chahi yang khaitare ke mamangda pass tawramlaba act asi chana halaga khutlai paiba kuki sing asi Tanthoknaba hotnabiu haina RPI Arthawalegi National Secretary Maheswar Thongnaujamna phongdokre Kaisampata leiba mahaki yumda pangthokpa pawgi mifam amada wafam asim mahakna haikibani mifam aduda mahakna makha tarduna hai Manipur khakta natana atei Myanmar amadi atei state kayada hereditary chieftainship asi chatnaduna laklami adubu Nagaland Mizoram Tripura yauna atei state singdagi hariba chieftainship asi lauthoktuna mapung faba democracy ama chatna hanba amadi village chief sing matik chaba process ta khanba amadi village chief amagi power mapung fana piduna ngasi su lakli adubu Manipur da maru oina kukitaba khul sing da hariba hereditary chieftainship asi hojik fawba adumak chatna duna lakli hojik su Myanmar dagi narwal da changsil lakpa illegal immigrant oriba kuki sing na Manipur da laktuna yum khara pusilaga khul ama hekta semba maduda sunatana khul adugi ningthoni hariba miwai aduna khulai paiba lanmi hekta lingkhatpa asigumba kaya asina ngasidi kuki singi oina yumna khudingi lalholup leibagi fibam amadi lakle hojik lenga kasu tawnariba kuki khulai paiba lanmi kunmanga asigi mathakta su tawnadaba lanmi lup maseng khangdana leiri masi punamak asi hariba kuki illegal immigrants singna niyom lanna ngasi fawba chathariba hereditary chieftainship process asida khulgi ningthau asingda ahemba power leiba sinani hariba matamga sunadraba process asi lauthoknaba haiduna 1967 da Acquisition of Chief Right Act 1967 su pass taduna thamlambani adubu hariba act asi hojik fawba mapung fana chatna hanba ngamdabadagi ngasidi hena sathiba fibam amada lakli pumnamak asidagi athubada ngangthoknaba kuki illegal immigrants singdagi hereditary chieftainship asi lauthoknaba hariba act asi athuba matamda chatnaba haunaba ngasigi lenga asina thabak pakhapiu haina mahakna makha taki Even Myanmar masasi da bauda hereditary chieftainship say di chief moki chief sigi full power ohen basi hereditary chieftainship se lokthok rabani even Myanmar bauda adu taragani Manipur da huji ke haitare village authority act 1956 am haiba sum leibanina yum kun taragadi village am oigata bani adu haibam leibanina koina mi se illegal immigrants myam se auction laga village amamam ohele hare kanda 56 to use tawre hare kanda chip to na ningthau oira kanda makoina tawning kusi tawhanba khulai paiba hujik su tawnari basi 25 militant group tamne sina taba sagai khudingi kuki gi sagai khudingi makoina nongai paiba khulai paiba lehel kanda hereditary chieftainship lehen base si hujik po 1967 da pass tawgiba Manipur Hill Areas Acquisition of Chief Rights Act 1967 se chahi yang khaitare mamang da pass tawkrabani ba hujik po mapung phana chatna dri base kari gino Chatliba tha January gi tang 19 da masagi anabana maram oiraga lekhidraba oina momacha singi imungda Bisnupur District Media Welfare Association na awaba phongdokpaga loina lupa la ama makhai khosin nakre mateng asi SP Bisnupur ke Mega Chandra MPS kim eng makhada association asigi chairman ASP Law and Order Satyam Takhelambam Association gi President Laisram Diben amasung Kaibul Police Station gi SI Bipin yauna atei members sing na saru yaduna hauki batang kun manga da lekhidrabagi yumda chatuna pangkhibani senfam adu lehawriba imung manungi kharada oirabasu mateng oinanaba lekhidrabagi loina bida khusin nakhi matang asida nunthege pawsano sablo shinjari mi eng tabiri basingbu amuka hanna khurumjari